ꯑꯍꯥꯟꯕꯃꯛꯇꯗ ꯔꯥꯁ ꯃꯣꯏꯔꯥꯡꯊꯦꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯤꯕꯨ ꯄꯥꯝꯅ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏꯈꯤꯕꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯋꯥꯏꯗ ꯑꯟꯖꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤ ꯑꯟꯖꯂꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯕ ꯀꯥꯎꯈꯤꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯄꯥꯟꯗꯒꯤ ꯀꯜꯂꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯖꯤꯜꯂꯛꯄꯗ ꯑꯟꯖꯂꯤ ꯃꯤꯀꯞ ꯊꯣꯛꯂꯝꯃꯤ꯫ ꯏꯪꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯗꯨꯅ ꯑꯟꯖꯂꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯣꯡꯅꯥꯎꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯗꯕꯒꯤ ꯍꯨꯝꯖꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯑꯟꯖꯂꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯟꯖꯂꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯕꯜꯕꯁꯤꯡ ꯑꯗꯨ ꯄꯤꯠꯄꯥ ꯄꯤꯠꯄꯥ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯟꯖꯂꯤ ꯃꯤꯀꯞ ꯑꯃꯨꯛ ꯈꯪꯊꯣꯛ ꯊꯣꯛꯂꯝꯃꯤ꯫ ꯐꯩꯖꯨꯞ ꯍꯥꯏꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯩꯅ ꯄꯤꯠꯄꯥ ꯄꯤꯠꯄꯥ ꯇꯧꯕ ꯑꯗꯨꯗ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯋꯥꯈꯜ ꯈꯟꯖꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯑꯟꯖꯂꯤꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯂꯩꯕ ꯎꯄꯨ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯎꯄꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯃꯅ ꯍꯥꯡꯅꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯣꯗꯣꯛ ꯀꯣꯗꯣꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯟꯖꯂꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯟꯖꯥꯁꯤꯗ ꯍꯦꯟꯅ ꯑꯃꯨꯛ ꯀꯤꯕ ꯍꯥꯏꯗꯨꯅꯤ ꯄꯤꯠꯄꯥ ꯄꯤꯠꯄꯥ ꯇꯧꯔꯝꯕ ꯃꯩ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯑꯟꯖꯂꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯗꯪ ꯗꯪ ꯆꯣꯡꯈꯤꯔꯝꯃꯤ꯫ ꯄꯨꯝꯃꯝꯃꯝꯅ ꯂꯩꯕ ꯀꯥ ꯑꯁꯤꯗ ꯑꯟꯖꯂꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯕ ꯇꯦꯕꯜ ꯑꯗꯨꯗ ꯌꯥꯎꯕ ꯗ꯭ꯔꯥꯋꯥꯔ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯀꯦꯟꯗꯜ ꯑꯃꯗꯤ ꯃꯩꯈꯦꯠ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯩꯈꯦꯠ ꯈꯦꯠꯂꯒ ꯀꯦꯟꯗꯜ ꯑꯗꯨꯕꯨ ꯆꯨꯈꯠꯂꯝꯃꯤ꯫ ꯀꯦꯟꯗꯜ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯥꯛꯂꯛꯄꯗ ꯃꯉꯥꯟ ꯈꯔ ꯐꯪꯕ ꯍꯧꯔꯛꯄꯗ ꯉꯁꯥꯏ ꯎꯄꯨꯒꯤ ꯊꯣꯡ ꯍꯥꯡꯅꯕ ꯗꯪ ꯗꯪ ꯅꯣꯝꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯟꯖꯂꯤ ꯀꯤꯅ ꯀꯤꯅ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯟꯖꯂꯤꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯎꯄꯨ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯟꯖꯂꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯀꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯤꯔꯁꯨ ꯀꯤꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯎꯄꯨ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯄꯨ ꯑꯗꯨꯗ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯑꯟꯖꯂꯤꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗꯤ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯒ ꯂꯣꯏꯅꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯟꯖꯂꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯒꯤ ꯐꯨꯡꯐꯝ ꯍꯥꯏꯕꯗꯤ ꯃꯣꯡꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯡꯐꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗꯅ ꯀꯝꯄꯅꯤ ꯑꯃꯒꯤ ꯆꯥꯎꯔꯕ ꯕꯤꯜꯗꯤꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯟꯖꯂꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯟꯖꯂꯤꯒꯤ ꯃꯃꯥ ꯃꯄꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯗ ꯌꯦꯡꯍꯟꯗꯨꯅ ꯑꯟꯖꯂꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯄꯥꯟ ꯂꯝꯗ ꯂꯣꯏꯅꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯇꯨꯡꯗ ꯃꯣꯡꯐꯝ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯀꯝꯄꯅꯤ ꯑꯗꯨꯗ ꯇꯣꯃꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯁꯥꯒꯤ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯦ꯫ ꯃꯍꯥꯛ ꯄꯥꯈꯪꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯇꯣꯃꯥꯜ ꯊꯥ 2ꯃꯨꯛ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯊꯥ 2ꯃꯨꯛ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯄ ꯑꯁꯤꯗ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯁꯥꯗ ꯕꯦꯛꯆꯥꯎ ꯑꯃ ꯄꯣꯔꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯃꯥꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯒꯦꯠ ꯁꯪꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯃꯥꯜꯅ ꯐꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯃꯣ, ꯑꯩꯁꯤ ꯑꯊꯥꯞꯄꯗꯒꯤꯅꯤ꯫
lambisu kangaunari laifam amata sembiyoba Tomarna asumna muk khummi aidi swaidagi nate anakpada ren sanba yumsu leibusu khangde kamai tawni asumna Tomarna hairakpasida nupi asina amuk hairai adu oragana tamona mafam ama pibiduna ngasi nongmagi leinaba sinbiyoba asumna ngasi nongmagi leinaba sinbiyo hairakpasida Tomal nupi adubu kanano karino khangdabana yaramde nupi adubu chatkinabasu hairami aduga Tomal magi phampham aduda amuk phamthaduna leikirami matam masida nupi asina wakhal lama khalaktuna magi side bag tagi lupa sangwa sapi ama laukthoktuna Tomarna phamliba table aduda thamlammi matam masida Tomal paisa aduda high fat yenglaga wa karisu haida tumina adumak phamduna leirami Tomalgi mawong asida nupi asina amuk bag adudagi sangwa sapi amaga amuk laukthoktuna table aduda amuk thammi matam sidagi Tomal phamlambadagi phuk hawgalaktuna asumna amuk saurapna hairi kaino nang toise aisu swaidagi nati nangna leibada mafam sagadabado ai khangde haibani Tomarna hairiba wasi tasinada nupi asina amuk magi bag adudagi sangwa sapi amaga amuk laukthoktuna table aduda amukka hana thammi matam sida su Tomal wa karisu haidana nupi asina tawribasi khangsinadaba saduna tuminna leirami adubu Tomal nupi asina piriba paisa sidi pamdaba nati pamlibani adubu magi wakhalda nupi asina asum paisa laukthoktuna piba asida khara yamba matamda haigi khanduna tuminna leikhirami nupi asisu angakpa haiduni Tomalna karisu haide matagum magi begdagi paisa lauthokpadi leplamde asum laukthoktuna table aduda thamlakpada 5,000 mukti sure matam si phawbada Tomal tumina leibasida nupi asina sauraduna wa karisu haida table da thamliba magi shell singadu amukta pairaga satke haina tawram nupi asi chatkidore khangbadagi Tomarna nupi adugi khudang du ta pairaga shell adu loksili aduga asumna haire ngaikho ai nangna leinaba yumda sinbiragi tawbatabu mafamse kharadi kigani nupi asina mafam adu kadaidur haire Tomarna amuk khummi mafam adudi mongfamdani asiba mayamgi phumfamna leiriba mafam aduda piktakna mawong tana saba yum masa ama leirami maduda arapadagi lakpa miyoi singna nongma phado lambi lamhangnabadagi thengkhiba matamda hek yum aduda lei haiduna Tomarna nupi aduda haijillami nupi adubo ngayak wakhan khalami aduga hoi hairaduna Tomal amadi nupi asiga Tomalga punna thabak tawriba mafam adudagi yamna nakna leiba mongfam adu tamna makhoyani chatlami Tomarna chatna asumna hairi nangdi kari ming kauge nupi asina muk khumbai anju kawi asumna nupi asina anju kawi hairakpa asida Tomal mongfam asida changba matamda akibadi phawrami adubu kidaba saduna anjuda wahang kaya ama hanglami anjusu Tomarna hangbagi matung ena khumpham thokpa aduma khumlammi mongfam asida leiriba yum adubu yoramdai matam asida khanghaudana kanagumba amagi mami shami ama phatlanduna Tomalgi mamangda chatkirami saktam si ubada Tomal aduki matik akiba haibada phawrami masadu thak nikpa hauraknami anjuna Tomarna haifet yingluba matamda Tomalgi akiba saktam aduda anjuna asumna hairi tamo kaidorage nupa na tadona adugyamna kiridobo Tomal anjuda hangatna yengba ngamda maithongdu luktaduna wari adum sarami asumna ngayak leiraga Tomarna anjuda yengba matamda anjuna pokhiba bag amadi side bag singadu amata yaudana masadu ihang hangna chattuna leiramba asida Tomaldi amukka hena akiba haibadu oikhirami Tomalna amu kina asumna hairi nangna ngasai pokhiba bag tudi kai chakhragi anjuna asumna khumi mafamse aigi yumni bag to thamlamle wahai sida Tomal hena kiba haibadu oirakhi khanghaudana amamba nongthangtana kupsin khiduna mafam madu pumamamki Tomaldi kibana loiri
Nakanda leptuna leiramba Anjusu mafam khangdana mangkhirami. Toman kimankhibana Mongfam adudagi chenthohawrage khanduna Toman chenthoraki. Adubu Tomana chenthokliba mafamsing asi hanjinba haibadi mana leiriba mafam adudagi henba ngamdabana mafam aduda chelabasu adum taaduna leirami. Asumna lambi thiduna chelabasu Mongfam asidagi hendokpa Toman ngamlamde. Maikai kuding koyeng yengduna tung handuna satlingai matam asida tungda kanagumba amana Tomal gi lengjumda ta paire. Tomal tu kyauk songkhirami. Tapna mangak leiduna yengba matam asida Anju oiduna leirami. Tomal Anjubu ubada sor amuk sangna hondoi. Adubu akibadi phawribani maramdi Anju hairiba nupi asi butla natraga taibang miyoibara natraga asiba thawaira. Asumna Tomal sor sangna hondoklaba matungda asumna muk hairai. Hayo nang karano taibang mira natraga asiba thawaira. Anjuna asumna hairai. Ai taibang mini karigi aduk yamna kiribano. Tomana mu hairai. Taibang mi oiraga karigi aigi mimangda akiba tujungba phawriba. Anju pakhum masi pida tuminna tung fat laithoktuna mamang pangna muk chatkirami. Tomal oiriba mawong asida ngakna yengduna laihowi. Nakandana upanbi macha macha hauba adu nuksit karisu sittana phere phere haidaklami. Mamit mana ithat thagattuna Tomal koyeng yengjerami. Asumna mahakpu lanthokpa yaba lambi koyeng yenglakpa matam masida Tomana thabak tawriba mafam aduda mai nganbagi saktam mama Tomana uram. Matam masida Tomal Mongfam asidagi lanthohawrage khanduna chenkirami. Asumna Tomana asum chelakpa matam masida Mongfam asigi gate asi yaurakpa matam asida Anju adu yamna nuwaitaba saktam amada leptuna muk leirami. Wadi karisu haidi. Tomal amaromda Anjugi mawongsida nungaitaba nungsibadi adumang phawrami. Adubu akibana mang thakiduna Tomal mana thabak tawriba mafam adu tamna yamna yangna amuk chenkirami. Asomdana senior security lemba gate thorakpa matam sida Tomal leiramdi. Toman udraba matam sida lembana Tomalbu kuchi thirami. Ngayak leiraga Tomal su mafam maduda masa pumba humangna pungso chotuna chelaklam. Tomal gi oiriba phibam masida lembana asumna hairai. Tomal kaino nang torisibo nang mu kadai chaluge. Tomal ipa pakhana asumna hairai. Sir ai Mongfam da chatlubani. Tomal gi wahi asida lembasu ingak ngakna asumna muk hairai. Nang di Mongfam aduda kaidoba chatluriba. Geta duty toringai masang matau phajabi nupi macha ama laktuna lambi lamakna re lepham amata senbiyo haiduna aisu Mongfamda leiriba phajaraba yumse masidai sida oina leyu haiduna chatlubani. Lembana mu hairai. Oh Tomal ngasina awaphamsi nangonda taraba. Mado nupi adugi mitrangni. Mongfam aduda kadaidagi yum phajabano. Yum amata leiti. Nangi mita seran torana uba oiramgani. Nupi adugi wari akhoisu khangdi. Adubu mana thingnakiba misingdi awaba akiba kaya amadi pi. Adubune asokpa apanbadi amatati pidi. Tomal lembagi wahai sida ngasaidagi Tomalna ukhiba saktam singadu mitmangda ukhiba mayam singadu magi mitta uhanbani haibasi wakhal tarami. Asumna Tomal wari pumba khanglaba tungda Tomal masada ihai hainadaba aki tujungba kaya ama phawraklami. Mafam maduda thabak tawramba adu toklage haiduna mayumda hankhirami. Asumna Tomal yumda chakhraba tunga sidadi wari asida pankhiba Anju hairiba nupi masang matau yamna phajaribi nupi adu mahakki matangda haibadi matau karamna sikhibano haibadu wari asidadi palamdre. Tawbatabu masi asingma thokiba wari amani. Wari asibu thengnarakhiba aiba aduna khara sendok sadok saraga pibirakpani. Pangjadraba nanai ahakna miyamgi mafamda wari asi lanthok matamda soikhi lankhiba kaya ama yaurabasu ngakpiyo haiba wafamsi thamjari. Loinana senena sina tongan tonganba kiraba wari kaya amadi makhal mathel kayagi warising puduna laksagi. Senena sina nauna hangdoksabani. Aduna
Waribu pamna tabiriba ichininaw khwai khibikna chene nasibu nungsibiduna like share subscribe tobiram loinana adom gi punsida thokiba kiningai oiba warising amadi adom gi punsiga mari leinaba tongan ba warising akhoina pijeriba contact number 8837376463 hairiba WhatsApp number asida text thabirao ngasigi oinadi mayamdagi kainanaba yathang nijari